ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯔꯤꯆꯥ ꯄꯨꯝꯕꯁꯨ ꯀꯪꯂꯩ ꯋꯥꯐꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯍꯥꯎ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯒ ꯂꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯃꯥꯟꯅꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯣꯠꯆꯒꯦꯅ ꯊꯝꯖꯕꯅꯤ ꯑꯩꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯎ ꯐꯨꯔꯨꯞ ꯑꯁꯤꯒ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯒ ꯂꯣꯟꯗ ꯃꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯇꯥꯔꯗꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯖꯔꯕꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯤ ꯂꯣꯟꯗ ꯃꯥꯟꯅꯩ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯦꯟꯇꯦꯟ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯉꯥꯛꯇꯨꯅ ꯊꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯉꯁꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯩꯅ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯄꯨꯏ ꯍꯥꯏꯔꯤꯕ ꯍꯥꯎ ꯐꯨꯔꯨꯞ ꯑꯁꯤꯒ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯒ ꯂꯣꯟꯗ ꯀꯌꯥꯝ ꯌꯥꯝ ꯃꯥꯟꯅꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯏꯟꯄꯨꯏ ꯐꯨꯔꯨꯞꯀꯤ ꯂꯣꯟꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯅꯥꯗꯒꯤ ꯂꯧꯖꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯈꯛ ꯑꯩꯅ ꯂꯩꯔꯤꯕ ꯔꯦꯟꯇ ꯂꯥꯛꯑꯒ ꯂꯩꯔꯝꯃꯤ ꯑꯗꯨ ꯏꯅꯥꯎꯁꯤꯗꯒꯤ ꯑꯩꯅ ꯏꯟꯄꯨꯏ ꯐꯨꯔꯨꯞꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯟꯗꯁꯨ ꯁ꯭ꯇꯗꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯁꯣꯔꯁꯁꯦ ꯐꯪꯕꯅꯤ ꯃꯥꯅꯁꯨ ꯍꯥꯏ ꯏꯅꯥꯎꯁꯤꯅꯁꯨ ꯃꯣꯏꯒꯤ ꯍꯥꯎꯁꯣꯡ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯂꯥꯛꯑꯒ ꯋꯥ ꯉꯥꯡꯕ ꯃꯣꯏꯒꯤ ꯂꯣꯟꯁꯦ ꯃꯩꯇꯩꯒꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯄꯨꯏ ꯃꯆꯥꯁꯤꯡꯅ ꯌꯥꯝ ꯂꯥꯏꯅ ꯀꯦꯞꯆꯔ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯗꯤ ꯂꯣꯟꯁꯦ ꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏ ꯑꯉꯥꯡ ꯑꯃꯅꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯣꯟꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯦ ꯍꯥꯏ ꯃꯔꯝꯗꯤ ꯏꯟꯄꯨꯏ ꯐꯨꯔꯨꯞꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯒ ꯂꯣꯟꯁꯦ ꯌꯥꯝ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜꯁꯤꯒꯤ ꯃꯃꯤꯡ ꯍꯥꯎꯁꯣꯡ ꯀꯧꯏ ꯍꯥꯎꯁꯣꯡ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯅ ꯍꯥꯎꯗ ꯆꯣꯡꯗꯅ ꯂꯩꯈꯤꯕꯗꯣ ꯃꯗꯨ ꯍꯥꯎꯁꯣꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯩ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯃꯌꯥꯝꯅ ꯆꯨꯝꯕ ꯂꯥꯟꯕꯗꯨꯗꯤ ꯃꯌꯥꯝ ꯗꯤꯁꯥꯏꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯝ ꯇꯨ ꯗ ꯄꯣꯏꯟꯇ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯟꯄꯨꯏ ꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯁꯦ ꯀꯔꯤ ꯍꯥꯏ ꯍꯥꯏꯔꯒꯗꯤ ꯑꯄꯨ ꯍꯥꯏꯕꯗꯤ ꯏꯄꯨ ꯍꯥꯏ ꯑꯩꯈꯣꯏ ꯂꯣꯟꯗ ꯃꯩꯇꯩ ꯂꯣꯟꯗꯅ ꯑꯩꯈꯣꯏ ꯂꯣꯟꯗꯗꯤ ꯑꯄꯨ ꯍꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯄꯨ ꯍꯥꯏꯕꯗꯤ ꯑꯥꯗꯒꯤ ꯄꯊꯥꯡꯀꯣꯛ ꯄꯨꯀꯣꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯣꯟꯁꯤꯡꯁꯦ ꯄꯨꯊꯔ ꯂꯥꯛꯑꯦꯅ ꯑꯄꯨ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯏꯄꯨ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯀꯤ ꯗꯤꯁꯦꯟꯗꯦꯟꯁꯤꯡꯁꯦ ꯄꯨꯊꯔ ꯂꯥꯛꯑꯦꯅ ꯏꯄꯨ ꯀꯧꯕꯅꯤ ꯑꯗꯨ ꯋꯥꯍꯩ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯂꯣꯟ ꯃꯥꯟꯅꯩ ꯂꯣꯟ ꯑꯃ ꯑꯗꯨꯝ ꯃꯥꯟꯅꯕ ꯍꯧꯔꯦ ꯑꯗꯨ ꯑꯄꯤ ꯀꯧꯋꯦ ꯏꯕꯣꯛꯁꯦ ꯃꯈꯣꯏ ꯂꯣꯟꯗ ꯏꯕꯣꯛ ꯍꯥꯏꯕꯗꯤ ꯏꯒꯤ ꯃꯔꯤꯗ ꯄꯣꯛꯄꯤꯅꯤ ꯏꯕꯣꯛ ꯀꯧꯕꯅꯤ ꯃꯩꯇꯩꯂꯣꯟꯗ ꯃꯩꯈꯣꯏꯒꯤ ꯂꯣꯟꯗ ꯑꯄꯤ ꯍꯥꯏꯕꯗꯤ ꯏꯒꯤ ꯃꯔꯤꯗꯣ ꯄꯤꯕꯤꯌꯦꯅ ꯑꯄꯤ ꯀꯧꯕꯅꯦ ꯃꯥꯟꯅꯩ ꯑꯄꯥ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯂꯣꯟꯅꯤ ꯐꯥꯗꯔ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯂꯣꯟꯗ ꯏꯄꯥ ꯍꯥꯏꯕꯅꯤ ꯁꯤꯁꯨ ꯂꯣꯟ ꯃꯥꯟꯅꯩ ꯑꯃ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯂꯣꯟꯅꯤ ꯑꯩꯈꯣꯏ ꯂꯣꯟꯗ ꯏꯃꯥ ꯍꯥꯏꯕꯅꯤ ꯂꯣꯟ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯨꯈ꯭ꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯂꯥꯏꯁꯦ ꯏꯀꯣꯟ ꯀꯧꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯄꯨꯏ ꯂꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯇꯨꯏꯈꯨꯜ ꯀꯧꯏ ꯇꯨꯏ ꯍꯥꯏꯕꯗꯤ ꯋꯥꯇꯔ ꯍꯥꯏꯕꯅꯤ ꯈꯨꯜ ꯍꯥꯏꯕꯗꯤ ꯃꯈꯨꯟꯗꯣ ꯏꯁꯤꯡ ꯂꯩꯅꯕ ꯃꯈꯨꯟꯗꯨꯕꯨ ꯋꯥꯇꯔ ꯀꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯅ ꯂꯥꯏꯁꯦ ꯏꯀꯣꯟ ꯍꯥꯏꯕꯅꯤ ꯂꯥꯏꯁꯤꯅ ꯏꯁꯤꯡ ꯍꯥꯏꯕꯅꯤ ꯀꯣꯟ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯃꯀꯣꯟꯗꯣ ꯑꯗꯨ ꯏꯀꯣꯜ ꯍꯥꯏꯕꯅꯤ ꯑꯗꯩ ꯈꯨꯟ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯈꯨꯟꯕꯨꯅꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅꯤ ꯃꯩꯇꯩ ꯂꯣꯟꯅꯤ ꯇꯨꯏ ꯍꯥꯏꯁꯤꯅ ꯋꯥꯇꯔꯅꯤ ꯃꯁꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯂꯣꯟꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯇꯪꯈꯥꯏ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯂꯣꯟꯁꯦꯀꯣ ꯑꯗꯣ ꯂꯣꯟꯁꯦ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯂꯝꯄꯥꯛꯁꯦ ꯂꯝꯄꯥꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯂꯝꯄꯥꯛ ꯍꯥꯏ ꯃꯈꯣꯏꯒꯤ ꯂꯣꯟꯗꯁꯨ ꯂꯝꯄꯥꯛ ꯍꯥꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯂꯝꯄꯥꯛ ꯑꯁꯦ ꯑꯗꯨ ꯂꯣꯟ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯃꯉꯥ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯥꯛꯁꯪꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯆꯥꯛꯁꯪ ꯍꯥꯏꯒꯅꯤ ꯃꯈꯣꯏ ꯂꯣꯟꯗ ꯆꯥꯛꯁꯪ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯁꯦ ꯑꯅꯧꯕ ꯆꯍꯤ ꯍꯥꯏꯕꯁꯦ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯀꯩ ꯍꯥꯏ ꯑꯅꯧꯕ ꯀꯨꯝ ꯍꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯣꯟꯗꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯀꯨꯝ ꯀꯊꯟ ꯍꯥꯏ ꯀꯨꯝ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯄꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯨꯝ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯁꯤꯖꯤꯟꯅꯩ ꯀꯨꯝ ꯍꯥꯏꯕꯁꯤ ꯃꯁꯤ ꯆꯍꯤ ꯍꯥꯏꯕꯅꯦ ꯑꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯐꯝꯕꯨꯅꯤ ꯑꯩꯈꯣꯏ ꯂꯣꯟꯗꯁꯨ ꯀꯨꯝ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯟꯁꯤꯁꯨ ꯃꯥꯟꯅꯩ ꯑꯗꯨꯒ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯀꯨꯝ ꯍꯥꯏꯒꯅꯤ ꯃꯈꯣꯏ ꯂꯣꯟꯗ ꯅꯥꯀꯨꯝ ꯍꯥꯏ ꯑꯁꯤꯁꯨ ꯂꯣꯟ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯅꯨꯃꯤꯠ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅꯤ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯅꯨꯃꯤꯠ ꯀꯧꯏ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯣꯟꯁꯦ ꯃꯥꯟꯅꯩꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯊꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯟꯅꯤ ꯃꯈꯣꯏ ꯂꯣꯟꯗꯁꯨ ꯊꯥ ꯀꯧꯒꯅꯤ ꯑꯗꯨꯒ ꯑꯋꯔ ꯄꯨꯡꯁꯦ ꯃꯈꯣꯏꯒꯤ ꯂꯣꯟꯗꯁꯨ ꯄꯨꯡ ꯍꯥꯏ ꯑꯩꯈꯣꯏ ꯂꯣꯟꯗꯁꯨ ꯄꯨꯡ ꯍꯥꯏ ꯑꯗꯨꯒ ꯃꯥꯂꯦꯝꯁꯦ ꯑꯔꯊꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯇꯦꯂꯤꯂꯝ ꯀꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯅ ꯃꯥꯂꯦꯝ ꯀꯧꯋꯦꯕ ꯑꯗꯣ ꯁꯨꯝ ꯇꯥꯕꯗꯗꯤ ꯃꯥꯟꯅꯗꯦ ꯂꯣꯟꯁꯦ ꯑꯗꯨꯕꯨ ꯋꯥꯍꯟꯊꯣꯛ ꯅꯩꯅꯔꯝꯁꯦꯕ ꯋꯥꯍꯟꯊꯣꯛ ꯅꯩꯅꯔꯒꯗꯤ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯌꯦꯡꯉꯝꯁꯦꯕ ꯑꯩꯈꯣꯏꯒꯤ ꯇꯂꯩꯂꯝ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯌꯥꯕ ꯂꯝꯗꯨꯕꯨ ꯇꯂꯩꯂꯝ ꯀꯧꯋꯦ ꯃꯥꯂꯦꯝ ꯑꯗꯨꯗꯤ ꯋꯥꯍꯟꯊꯣꯛꯁꯦ ꯃꯥꯟꯅꯔꯦ ꯋꯥꯍꯟꯊꯣꯛ ꯃꯥꯟꯅꯔꯒꯗꯤ ꯃꯁꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯃꯥꯟꯅꯩ ꯍꯥꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕꯗ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁ꯭ꯀꯥꯏ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯇꯤꯡ ꯑꯥ ꯍꯥꯏ ꯑꯇꯤꯡ ꯑꯥ ꯍꯥꯏꯕꯁꯤ ꯋꯥꯍꯟꯊꯣꯛꯁꯦ ꯁꯨꯝ ꯇꯤꯡꯊꯣꯔꯛꯄꯗ ꯁꯨꯝ ꯇꯤꯡꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯃꯥꯒꯤ ꯕꯥꯎꯟꯂꯦꯁ ꯑꯣꯏꯕ ꯌꯥꯝ ꯂꯤꯃꯤꯠꯂꯦꯁ ꯑꯣꯏꯕ ꯃꯐꯝꯗꯣ ꯑꯗꯨ ꯑꯇꯤꯡ ꯑꯥ ꯀꯧꯏ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯄꯥꯛꯁꯟ ꯍꯥꯏ ꯍꯥꯏꯗꯤ ꯄꯥꯛꯁꯟ ꯍꯥꯏꯕꯗꯤ ꯄꯥꯛꯅ ꯁꯨꯝ ꯁꯟꯗꯣꯛꯈꯤꯕ ꯂꯣꯏꯕ ꯅꯥꯏꯗꯕꯗꯣ ꯃꯗꯨ ꯄꯥꯛꯁꯟ ꯀꯧꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯣꯟꯗꯗꯤ ꯃꯥꯟꯅꯗꯦꯕ ꯂꯣꯟꯗ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯋꯥꯍꯟꯊꯣꯛꯇ ꯄꯤꯔꯛꯄ ꯃꯇꯝꯗ ꯋꯥꯍꯟꯊꯣꯛ ꯃꯥꯟꯅꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯀꯣꯛ ꯑꯁꯤꯒꯤ ꯑꯔꯤꯕ ꯂꯣꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦꯗꯤ ꯂꯨ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯂꯨꯔꯦꯟꯁꯨ ꯀꯧꯏ ꯀꯣꯛꯁꯦ
ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯀꯣꯛꯁꯦ ꯂꯨ ꯅꯠꯇ꯭ꯔꯒ ꯀꯣꯛ ꯀꯧꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯅꯔꯁꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯀꯥꯂꯣ ꯍꯥꯏ ꯀꯣꯛꯁꯦ ꯑꯃꯥꯏ ꯇꯧꯗꯅ ꯀꯣꯛꯁꯦ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯂꯨꯀꯥꯂꯣ ꯀꯧꯋꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯅ ꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯣꯟꯁꯦ ꯃꯥꯒꯤ ꯄ꯭ꯔꯤꯐꯤꯛꯁ ꯅꯠꯇ꯭ꯔꯒ ꯁꯐꯤꯛꯁꯇ ꯈꯦꯠꯅꯕ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯕꯦꯁꯤꯛ ꯋꯥꯔꯗꯇꯗꯤ ꯃꯁꯤ ꯃꯥꯟꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯁꯨ ꯂꯣꯟꯁꯦ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯏꯌꯔꯁꯦ ꯏꯌꯔ ꯍꯥꯏꯕꯗꯤ ꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯅꯥꯀꯣꯡ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯂꯣꯟꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯀꯅꯥ ꯍꯥꯏ ꯅꯥꯀꯣꯡꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯈꯤꯇꯪ ꯄ꯭ꯔꯤꯐꯤꯛꯁ ꯅꯠꯇ꯭ꯔꯒ ꯁꯐꯤꯛꯁꯇ ꯑꯁꯣꯏꯕꯅ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯕꯦꯁꯤꯛ ꯔꯨꯠꯇꯤ ꯅꯥ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯃꯈꯣꯏꯗꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯂꯣꯟꯁꯦ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯐꯤꯡꯒꯔꯁꯦ ꯅꯈꯣꯏ ꯂꯣꯟꯗꯁꯨ ꯈꯨꯠꯀ ꯍꯥꯏ ꯑꯩꯈꯣꯏ ꯂꯣꯟꯗꯁꯨ ꯈꯨꯠ ꯍꯥꯏ ꯃꯁꯤꯁꯨ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯐꯤꯡꯒꯔ ꯇꯤꯞꯁ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯥꯁꯤꯡꯁꯦ ꯅꯈꯣꯏ ꯂꯣꯟꯗ ꯈꯨꯠꯖꯨꯡ ꯀꯧꯋꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯈꯨꯠꯁꯤꯗ ꯃꯁꯤ ꯌꯨꯡꯉꯦꯅ ꯈꯨꯠꯖꯨꯡ ꯀꯧꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯁꯨ ꯂꯣꯟ ꯃꯥꯟꯅꯩꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯂꯣꯟꯁꯦ ꯑꯩꯅ ꯊꯦꯡꯅꯕꯗ 1 2 3 4 ꯀꯣ ꯑꯁꯤ 5 6 7 8 9 10 11 12 13 14 15 loan 18 loan out of 18 sigi manung loan 17 man amadi swai ada loan chama gi manung da du ita loan kaya mana ga da gi to koi loan 90 up ti mana ne compulsory 94 93 95 sigi sang swai da ki mana ga male adu ira ga di khoi gi kanu sing se khoi nai na aina pusining of di ethnic groups sing se khoi tongan tongan ba cultural identity le jram ba yai loan bok ti mana ri ba loan mana ta de koi somewhat karai jaga du no ma koi se so nam ki mana ba lang ba male mana ba se koi ti do mina se ma se mana ba se ti do mina ra ga koi khaibum tari ba chimi tambi gi wakalon puning sing se koi punsen ba ngam ra do adu gi wakalon de na ngang se loan si mana ba ne ne jari ga se adu ngang sa gi loan de kitang kitang khena re ba se ma si go wakalon ka ama ka pijaram maroi na koi gi Manipur da khwai gi mapangal kan ba khoi kukan pangal na salai ra mangang salai suai mangang salai sina ngai pang se nim thoi ni am lisan sina pa le aduga marui na yam son na salai ri kha ba ngan ba go ma salai sang them go ma se khoi gi mishing su yam de adu metak ta khoi gi salai su ya pai tar salai ya i hai tar nim thoi na sang kun pan ba ngam da mai tar mai tau da na hai ba salai macha macha sing se na sa gi mangang salai sing na lok shil la ga khoi khat thamaga thang ten sana ba angang kap na ba ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯜ ꯁꯥꯃꯨ ꯁꯦꯟꯅꯅꯕ ꯑꯣꯏꯅ ꯊꯝꯃꯤ ꯃꯇꯝꯗꯨꯗ ꯑꯗꯣ ꯃꯣꯏꯒꯤ ꯂꯣꯏꯄꯣꯠꯁꯨ ꯂꯧꯕꯤ ꯃꯣꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯁꯂꯥꯏ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯆꯤꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯣꯠꯂꯒ ꯂꯩꯈꯤꯕ ꯌꯥꯎꯋꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯂꯣꯠꯂ ꯂꯩꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯦ ꯃꯩꯇꯩꯂꯣꯟ ꯁꯨꯝ ꯉꯥꯡꯉꯒꯗꯤ ꯃꯈꯣꯏꯁꯦ ꯃꯩꯇꯩꯅꯤ ꯅꯤꯡꯊꯧꯅ ꯈꯪꯈꯅꯤ ꯄꯥꯈꯠꯄꯗꯒꯤ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯇꯣꯉꯥꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯣꯟꯁꯦ ꯈꯤꯇꯪ ꯄ꯭ꯔꯤꯐꯤꯛꯁ ꯅꯠꯇ꯭ꯔꯒ ꯁꯐꯤꯛꯁ ꯍꯥꯞꯆꯤꯜꯂꯒ ꯂꯣꯟꯁꯦ ꯈꯤꯇꯪ ꯁꯦꯝꯇꯣꯛꯅꯕ ꯍꯣꯠꯅꯔꯒ ꯃꯈꯣꯏꯁꯦ ꯇꯣꯉꯥꯟꯅ ꯐꯨꯔꯨꯞ ꯑꯃ ꯐꯣꯝ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯝꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯅꯧꯕ ꯐꯨꯔꯨꯞꯁꯦ ꯔꯤꯐꯣꯔꯃꯦꯁꯟ ꯑꯣꯏꯅ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯐꯤꯜ ꯇꯧꯖꯩꯕ ꯃꯔꯝ ꯑꯁꯤꯅꯅꯤ ꯉꯁꯥꯏꯒꯤ ꯍꯥꯎꯁꯣꯡ ꯍꯥꯏꯔꯤꯁꯦ ꯍꯥꯎꯗ ꯆꯣꯡꯈꯤꯕ ꯍꯥꯎꯗ ꯑꯣꯟꯈꯤꯕ ꯈꯨꯜꯅꯦꯕ ꯍꯥꯎꯁꯣꯡ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯏꯟꯄꯨꯏ ꯐꯨꯔꯨꯞꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯥꯕ ꯉꯥꯟꯕ ꯅꯠꯇ꯭ꯔꯒ ꯁꯂꯥꯡ ꯁꯤꯡꯊꯦꯝ ꯁꯂꯥꯏꯁꯦ ꯃꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯨꯝ ꯆꯤꯡꯅꯖꯩ ꯑꯩꯉꯣꯟꯗ ꯆꯤꯡꯅꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯐꯤꯜ ꯇꯧꯖꯩꯕ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯁꯦ ꯍꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯀꯜꯆꯔꯗ ꯑꯩꯈꯣꯏ ꯅꯩꯅꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯄꯨꯔꯛꯄꯒꯤ ꯃꯇꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯉꯦ ꯑꯗꯨꯅ ꯃꯇꯝ ꯑꯁꯦ ꯊꯤꯟꯊꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯪꯂꯩ ꯋꯥꯐꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ